Loyalam E-PAO tabi bakutimapu hitram susmitana namitangi pau pizari ahan bidak maru headline. M.Somorjita Khut Thakhibasing Hayeng Faobagi Manungda Sengdokpiraku mahakna aranba tawki haribadu khanganbiyu haina Desam na Fongdorakli. Miyamgi ihong marumda khutnikta lakiba miyuising thidokduna para tambiba matam oire imagi maikum upa kharana jatakiba thawong puwarida amuba kali taiduna leoragani haina M.Somorjita na Fongdorakli. Assamda kuki nupi mari lupa crore tarekki drug akonana fare wangli village ta yungong liter chatret phagatkhrai pau sandona pijari. M.Somorjita Khut Thakhibasing Hayeng Faobagi Manungda Sengdokpiraku mahakna aranba tawki haribadu khanganbiyu haina Desam na Fongdorakli. Ngarang kokomina jatkiba miyamgi oiba wakat khongchat adugi manungda atongba kharagidamak furup yolaga chaba ngamba kangbu kharana Desamgi former president M.Somorjita Khut Thakhibadu Hayeng Faobagi manungda masagi maralyaduna Desam amasung lebak miyamda sengdokadabani. Karigumba M.Somorjita aranba tawki haragasu Desamda laktuna madugi matik chaba khudam changdamga konana takpiragadabani haina Desamgi Secretary General Thautam Siamjaina ngasi M.Somorjita na hauzi laikanariba Ras Medicity da pangthogiba paugi mifam amada phongdokkhrai. Mahakna makhatana haikibada ngarangi rally aduda sagol banlomdagi lakiba miyam adubu miyoi khuzok kharana lambidagi haijek tawduna lan lamjibadana Desamgi former president Hayeng M.Somorjita phu chaiduna khongoina kibadu hakchina lawi hariba kangbu sing adu yeknaba singa loktunaraga lamdam asigi CSO sing amasung khunai asibu muthanaba sinba kangbu singni atongba kharagidama mapurup yolaga chaba proxy war asigi agent oiba amasung kuki narco terrorist sing asigi atopa maikhum upa kangbu ni haina lawi haina su Fongdorakli. Miyamgi ihongi marumda khunekta lakiba miyuising thidokduna para tambiba matam oire imagi maikhum upakharana jatakiba thawong buwarida amuba kali taidun lehoragani haina M.Somorjita na Fongdorakli. Ngarang kokomina changsingkiba miyamgi khongchat adugi manungda khunekta lakpa manba miyoi kharana jatakiba thawong sing adu akan mamongda yaningde adugumba miyuising adu thidokduna para tambiba matam oire thodok aduda imagi maikhum upakharana jatakiba thawong adu aikhoigi buwarigi leimaida amuba kalina taidun lehoragani thawong adubu akan mamongda yaningde haina ngarangi miyamgi khongchat adugi manungda khwairamban kaithalda miyoi kharana aranba charge kaya toksinduna phu chaibagi thodokta tamthina sokpadagi hauzik Imphal North AOC da leiba Ras Medicity laikanariba Desamgi former president Hayeng M.Somorjita na Fongdokkrai. Mahakna makhatana haikibida mahak masamaksu hauzik tokliba irang asida chin kuki narco terrorist singna pokminaba mayamba bu hatpikhraba victim family amagi miyoni masimangna leiriba isu asigi matangda thamoi sengna tongan level kayada saruk yaduna lakhi marang mangonda aranba maral kaya sizinduna phu chaibagi thawong chatharakiba adu wakhal khanba watpagi thawongni adugumba thawong sing aduna mahakna thamoi sengna tawzariba asida kaidongwaidasu nathai hanba ngamloi thawong aduna mahakna changsileba lambi asida thawna piba oina thoi leiribe isu singa sigi matangda aikhoi masal kupna tanaduna thabak tominasi masal gi marakta khaibung tanaba honariba kangbu singa si matam chana thidoktuna wakhal taminaba changi kokomina changsin ki ba khongjang adu gi matangda tawgadaba sing adu miyamda lauthokpasu lekhrabani leba khunagi khanna thabak tawriba miyu singda khut tharaga kari kanaba purakadawribano asigumba khantha bangamdaba thawong asi yamna nungaitaba phawi asigumba thodok kaya asina aikhoi gi mangda tadun leriba singnaba kaya asi thengnaba ngamdana khudong tiba phibam ama laknabagi maram ama oigani ngarangi thawong adubu chathakiba khunekta lakkiba miyuising adu thidoktuna para tambiba mathautai haina su Fongdorakli. Lamdam asida tangdulai taba purakpada lenga khaktada inthokpa yaroi haina dikhona Fongdorakli. Lamdam asida tangdulai taba phibam ama purakna bohonabada lenga khaktada inthokpa yaroi miyamgi mateng tangai fade haina Manipur lenga ki deputy chief minister Losi dikhona Ragailong youth club ki 105 suba mapok kumongi thauramda mari lenana wangangaduna Fongdokkrai. Thoram aduda Wangkhai Kendragi MLA TH Arun Kumar Wangkhai Kendragi Hanagi MLA Okram Henry IMC gi Hanagi deputy mayor Maibon Phaumai Ragailong Cultural Song and Dramatic Union gi interim president Kamina Chingwa Maru eba miyu khena thoram aduda saru yakhi
Thorum aduga mari lenana Deputy Chief Minister Losi Dikhona makhatana haikibada haukiba April 3 amasung 8 kilona bada Bishnupur District ki Tronglawbi da thokiba mihar amadi Imphal Ukhul lambi gi TM kasomda tangkhulnaga micham ani tamthina hatkiba thodok adugi matangda yaningda bopongdoktuna miyamna khongjang kaya leptena chathari Jab manaba kholauda tongan ba lukayana sinduna khongjang changsinduna ka hena irang thokna maram ohele aikhoi masalgi marakta irang sagatpagi mahuta puna wari sanaraga athubada tangdulai taba purakna hona bana afaba oigani haiki Chief Minister na ibudau thangjing khurumduna Manipurda santi hanjalakna ba thongni jakhrei Chief Minister Y Khemchana ngasi Moirangda chatuna ibudau thangjing khurumjeduna Manipurda santi hanjalaktuna tangdulai taba lamdam ama oinaba thongni jakhrei CM na ibudau thangjing khurumba asiga mari lenna social media da thagatba warolda santi amadi amata oiba chawkhatpa Manipur ama ohenaba lengangna chokthaban leitana honari state asida santi ama songnungsi chanaba phibam lahanabagi damak ngasi ibudau thangjing khurumduna thongnijabani miyamda achumba waihal phanganbaga loinana pukchel sengna miyamgi seba tawba habisi mahakki lenga ki firebni isoda thajaba amadi lebak miyamgi machenga loinana state asida santi amadi nungsi chanaba phibam hanjalakani hainasu CM na Fongdorakli Assamda kuki nupi mari lupa crore 8 ki drug konana fare Wangling village na yungo liter chatrit phagat khrei Assam police na haukiba thangsa numita Kamrup district ta Chuchampurgi nupi mari lupa crore 8 ki value oigadaba yamlaba drug konana fare hari Pau asina makatana haribana Chuchampur district tagi Dem thang haukip chahi kuntra taru koba nupi kangbu amana Lower Assam da supply tawkigadaba yamlaba drug sing Kamrup district ki Amingaon da deliver tawgadawre habigi akhanaba pau phangudagi Assam police na chatakiba drive ta Chuchampurgi nupi mari amasu phagatki Phagalabasing adude lamnai kim chahi kunmanga Honaiga chahi kunmari kimnai then chahi kuntra taruk ngapi chahi kuntrani makoidigi tongan ba soft case Humpuni thoida puramba heroin gram chanipanga kuntra tarit fagalei thodok aduga mari lenana Assam police ki maikadagi drug smuggling ki karbar asida kana chenabage habidu khandoknaba FIR lokatuna investigation chatha bahokre hari atopa amana Indo-Myanmar border ki Kamjo district ki manung chanba Wangli village tagi ngarang ahing nongai pung 12 taba matamda yungau liter chatret khul adugi nupi singna fagat pangam khrei yamlaba yungang sing adu tongan ba Gypsy Anida Yari Poktagi Indo-Myanmar border village asida purakhibani Fagalaba yungawsing adu haidoktuna mai thaduna manghankrei Pau asina magatana haribana khunjasing aduna chara henduna leiringai Gypsy da lakiba miyusing aduna khulgi gate adu hangdokna bhona khi lenana khulai paibani chingnaba miyu kharana khul adu da changlakna bhona khi maduda khulgi nupi sing aduga chawna muknaba thoktuna makhatana Gypsy sing adu check tawbada Yari Poktagi Indo-Myanmar border village da purakhiba yungaw liter chatret adu phagat pangam khibani Hauzik Faobagi oina using adubu purakliba miyu adu masak khangba ngamdri loinana using adu su kadai da pukhigadawribano habedu su khangba ngamdri hari Census ki chamamnaba leiringai NRC gi matangda seminar pangthoknaba plan tawri haina Chief Minister na phongdokhrei Center amasung state government na Manipur state ki oina census tawduna delimitation pangthoknabagi thorangliba asida civil society organizations sing amasung political parties sing yauna Manipur da census tawduna delimitation exercise sing tawdringai National Register of Citizens NRC hana chana handuna illegal immigrant masak khangdokadabani haina akanwa dabi tawduna leiringai asida Chief Minister Yumnam Khemchan sing na National Register of Citizens NRC update tawnaba seminar ama senaba thorangli haina phongdokhrei pawmi shingna hangba gi pawkhum piriduna Chief Minister na hai state asida leriba miyamna process anigi sequence singi matangda chamamna duna leri government asina khomjinba knowledge ki matung ina NRC chana dringai mangoinena census hana tawgadabani adubu state asigi miyamna di NRC tawraba matung census pangthokadabani haina lauri haina CM na phongdokhi CM na makhata na phongdokibada miyamgi chamamnaba sing asi kokhanabagi damak NRC update tawkhraba Assam dagi expert sing kauduna Manipur state ta NRC gi damakta seminar ama pangthoknaba plan tawri pangthokadariba seminar asida state asigi intellectual community sing saruk yaraba yai haina panari hiramasiga mari lenina field asida expert oraba Assam dagi lawyer engage tawduna leire seminar asina process asigi technical amasung legal aspect clarify tawbada mateng pangma ngamlagani haina phongdokhi
Bangladeshta measles laina pak sana sandoropagi akiba lei haina WHO na phongdokrai. World Health Organization WHO na Bangladeshta measles laina pak sana sandropa yabagi akiba lei haina phongdokrai. WHO na hai hiramasigi matangda khudakta thabak lokhatpagi tangai fadaba leire. Laina asi thengnarapagi chang hengalakpana lebak asigi district Humphumari gi Manungda district Yangkhai Nipanda measles laina pak sana Sengdokpiraku hari. WHO na hai maru oina laina asi chahi manga gi makhata leba angang singdane hena naba thengnari. Authority na chahi asi khaktada laina asina miyoi chani ga nifu hena siramba yai haina panari. Masigi mathakta haukiba numit khrani asida miyoi lising kaya hospital da pukhatuna laikanari. Akhang ahi singi pawgi matung ina measles laina sandropagi chang wangkalakliba asi maru oina tika thabagi chang nembadagini hari. WHO na Bangladesh ka yumlo na riba India amasong Bangladesh ki ngamkhai paringda miyam chatok chasin tawbana maram oiraga laina asi sandokpa yabagi akiba lei haina Fongdorakli. Loinana WHO na Bangladesh government ta paktaknana tika thadokna ba khanganbaga loinana surveillance hengarhanaba rapid response team sing thajinaba paktaksu pikre hari. Lengak na yaragati Manipur gi isu numitare nidat loisinbe yagani haina Dr. IS konthojamna Fongdorakli. Lengak na yabiragadi Manipur da tholiba chahi ahum pharaklaba isu asi numit 8 nida loishinbe yagani haina ningthaukhongdagi social scientist Dr. IS konthojamna ngasi pawmishinga unaba amada haikrai. Dr. IS konthojamna makhatana haikibada hojik Manipur da mihat mipun kaya thoktuna tangdu leitadana leriba asi loishinnaba Manipur lengak asi buluchingliba chief minister council of ministers singna yabiragadi lengak loinana Manipur miyamga haibadi Manipur gi geographical area kaiba yaroi Manipur gi apunba saktam kaiba yaroi haba wakhal asina mamangda thamlaga Manipur da leba intellectual sing CSO gi luchingba sing mera paibi Manipur bu imalebak ni haina taseng na nungshijaba Manipuri gi integrity amadi unity kaiba yaroi haina kathokpa amaga loinana khanjaba miyoi shing yamlabada miyoi chama chani khangalaga CM gi banglo natraga lengakna khudong chagada mafam amada faminaduna awai akom apam pamda dialogue tawna halaga phongdokna halaga khanaraba solution puthokminaraga thabokta onthokpa ngamlagadi isu asi khwaidigi thuna loisinbe yagani haina lengakta suggestion tawki aduna miyamga dialogue tawnaba aduda mahapu paw pibiraklagadi saruk yagani natragadi saruk yaroi haki aroibada maroiba paw amuka na pizari M.Somorjita Khut Thakhibasing Hayeng Faobagi Manungda Sengdokpiraku mahakna aranba tawki hariba adu khanganbiyu haina Desam na Fongdorakli. Miyamgi ihong marumda khutnekta lakhiba miyoi sing thidoktuna para tambiba matam oire imagi maikhum upakharana jatakiba thawong puwarida amuba kali taiduna lehoragani haina M.Somorjita Fongdorakli. Asamda kukinupi mari lupa crore 8 ki draka konana fare wangli village tana yungau liter chatrit phagakhrai. Matang asida loyalam E-PAO na namitangi pau bibel lezari tabili ba khutimapu amuka hina kurumjari.